Mitop sing ngamkhai lana changlakpa thingnaba amadi ngamkhai gi sambal ningthina khabada mateng oinaba Manipur, Nagaland amadi Mizoram yauna India-Myanmar border gi demographic data ningthina launaba Union Home Minister Amit Shah na haidi. Tripura gi konung Agartala da ngarang pangthokhiba Silong da best tauba North Eastern Space Application Center NESAC Society gi taraganithoi shuba mifamda saruk yaraduna wafam asi Home Minister na phongdokhibani. Amit Shah na makha taraduna hai awang nongpok state singi sanmitlon hena fagatna bagidamag mineral oil amadi coal reserve ki oiba extensive mapping amadi mathau tari hai kibagaloinana border area singi oiba comprehensive survey ama chathanabasu phongdokhi loinana NESAC Society na space science season aduna matam gachuna na honglakliba chawkhat mayon da onsinabasu khanghanki